खारम अमदी इरंगी लोनबदा नोंमै कापनबदा कुकी मिलिटेंट अहुम सिरे ngasi ayuk pung 4:10 kunlom taba matamda Imphal West District amade Kangpokpi District ka lonabada Kangpokpi District ki manungsan na kharam amadi irangi lonaba mafam amada kuki militant sing na khulngak liba khunja singa nongmai kamna bada kuki militant ahum thokdok thokpamda sire haire pau si asina phangba pau gi matungina de singda dam gi maning thangba sarukta leiba kharam wifi amade iranga lonaba mafam asida hanadagi leiba kuki militant sing na Singda mai kay romda ngasi ayuk angan bada nong may kapsilaki haide maduda khulngak liba mitay khunja volunteer sing na handuna nong may kapna ke nakalani magta nong may kapna badu ayuk pung taruk phauba akan ba mohong da sathake nong may kapna ba sida kuki militant ahum thokdok thokpham da laikhidre aduga militant amana mafam adudagi nan thoktuna senkhre loina na makoina sisina ba gypsy gari amasu mai thadokre nong may kapna badu da laikhidre ba kuki militant ahum adude Sanyo tuboy ke Pondland ngamin lun lobum ke Pondland amade Brosan ka wihaire nong may kamna bagi thokdok adu da khulngak pa khunja volunteer singge mai kai da de misi mina amadi asoga pan amata yauki de haire panba yabade singda maning khulge kharam wifi mathak amade makha aduga geljang kuki khulasiga matam kaya gi mamang dage kuki militant singna bunker saduna makoi gi kem oiduna laklabane hairiba mafam asidage Thangnana laidiba mitai khulsingda yamna toina landarakpadage misi mina amadi asogapan kaya yaukhrabani haire kuki militant singna phubala maningda drone ani thagalakpadage nakal ani makta nongmai kapnakhre ngarang numidang pung 13 kunthra rom taba matamda Bisnupur district ki phubala maningi sarukta kuki militant singna nongmai round tara kapsilaktuna landasilakre nongmai kapsin baduga loinana thangna drone ani thagalaktuna maning khulge nongthaki sarukta Koi pai duna leibagi makhol tabadage khunja sing mi pai nakre haire kuki militant sing na nongmai kapsilak baduda khulngak liba khunja volunteer sing na so handuna nongmai kapkhe nakal ani makta nongyai matung pungani taba phauba matat oina nongmai kapna khe nongmai kapna ringai cherak aduda kuki militant sing na thagalakpa drone adusu amugana thagalakhidre adubu drone da bom na sing bahablaga thadaraktuna misi mina thokadra haina singnaba pokpadage khulngak liba khunja sing amadi miyamna section na leina khe nongmai kamna baduda khunja volunteer singi maikai da asoka panna mata yauki de haire